Ngara numidang wera phongkhiba pana pause digi maruaba pau khara khangatjaraga miyamda khodo tamjige kanagumbagi pressure makhada lebaki maru oibe issue sing compromise tawdanaba chief minister na DC singda akanba pautak pikhrei hauji oiriba Manipur gi law and order gi phibam asina state asige border amasung athapa mafamda mathau tawriba deputy commissioner amasung district administration gi official singna awaba phibam kaya thengnarabasu kanagumbagi pressure da maru oibe issue sing compromise tawba amadi humduna chatlanba yaroi haina chief minister Birena phongdokhre wafam asi Manipur lenga ki department of administrative reform na sinduna Bapuparada leiba chief minister secretary ta pangthokiba good governance with lising aniga subna kungamari hongdopagi thoramda phongdokhibani thoram aduna mahangna America gi president oiramba Abraham Lincoln na Getty Burgers da wangang pada phongdokhiba wafam nang haunana paladuna hai afaba lengak session ama haiba sei governors of the peoples by the peoples for the peoples oiba adune India masa amamam oina ekhoi gi ahanba pukning sangpham ase national interest oigadabane national interest thabak tawba matamda state interest haibasi adomok yaujaragadabane haike mahangna makhata na hai hauji Manipur da oiriba law and order gi phibam machina border amasung athapa district singda mathau tawriba deputy commissioner amasung district administration gi official singna makhoi gi thabak thoram pangthokpa matamda thengnariba awaba amadi khudongchadaba phibam sing mahakna muna khangi hairaduna adum oinamak pressure khara gi makhada compromise tawba amadi humduna chatlanba yaroidaba issue khara de adumak leigani haike ngasi December 18 dagi hauraga December 13 fawba chathagadaba good governance with lising aniga subna 13 gi matangda palladuna CM na hai thorom asi laikhidraba India gi hanagi prime minister Atal Bihari Vajpayee ikai khumnaduna mahaki mapok kumonga mari lenina sahi khudingi lebak simba thungna pangthoktuna lakle Atal Bihari Vajpayee asi miyamgi khanba amade miyang sanaba leba asigi statement amani hairaduna luchingba asi karamba misongno amasung karamna hawrakhibano haibasi lebak miyamna khangbaga loinana ngasi phawba mahakpu sakna sonari haike Alta Vajpayee ne leba asigi connectivity amasung transportation phakanduna awang nopok lamdamga mainland India ga gi marakta samna halami haina Birena paladuna lamdam ama chawkhatpada lambi thong amasung connectivity phawagi mathau yamna tai haiba wafam phongdokhi Manipur lengana paikhatpa go to hills ki matangda Birena makhata na hai hariba mission asi mahangna kumja lising aniga subna taraga tareke mas taraga magada governor na wasak hek lawbaroibaga yahan hana miyamda wangang bada lawthokhibani amade sahi adumaki June 3 ta hawdokhibani sing amasung tamgi marakta matam sangadage achauba ahoba ama leirambaga loinana madu matau karamna mensinggadagi haiba wakhalol ase aihakna khanduna lakhibani masina maram oidina ehaki pukningda ikhang khangawdana masigi ihul ama phawraktuna go to hills mission asi hawdoknaba lawthokhibani maduda center gi mihut oigiba singnasu tharang asi yamna phai haina makhoi oiba wakhalol piramki haide chief minister na makhata na hai state asigi sidaida amadi athapa mafamsingda maru oina chingi mafamsingda go to hills na piriba kanaba sing adugi report hakthengna khanglaba matungda kumja lising aniga sumna taraga nipan gi me mangada go to village mission amu hawdokhe mission sing asi imphal lagi tamna leiba mafamsingda thengnariba khudongchadaba phibam sing khangdoktuna makhogi awatpa door to door step delivery tawnabagi damak implement tawkhibani go to hills amasung go to village ki matangda district singi DC amasung district administration gi official singna hawjikti miyamda mayak singna khanganba ngambasi yamna nungaiba amade apemba poi haiba wafam thamke tharam aduda secretary sing DC sing lenga ki department ki makok thongpa singsu saruk yakhe makhata rapa pauda CM amadi mahaka loinaba sing loisinggadabani hairuba Facebook ki admin ahum pollution lakhatkhre CM amadi mahaka loinaba sing loisinggadabani haina post tawruba Facebook ki admin ahum pollution lakhatkhre haire pollution lakhatkraba meyoi ahum adude Thawa district ki manungchanba Larenthel mayalikaidagi ningombam dingku saikuni thoi apokpa Nando Imphal West district ki manungchanba kwakaithe makha thoksom laikai hainau khongnem bidagi malem ngamba lai thangbam saikun ma thoi apokpa El Tomba amade
Kakching District ki manung chamba Kairak Makha Laikai Thongam Rome Chai Kunmapan Apopa Laikhidraba Gangane Phagalaba Mioi ahum asibu Deputy Magistrate Imphal West ki mamangda Pothoklaba matung wahang pang chathanaba numit mangane police custody da remand lauthakre haire Power sin hai Phagalaba Mioi ahum asina admin oiba Facebook page Manipur News Group lising aniga sumna kunga marida Manipur kansi harabadi Chief Minister amade Mahake left hand right hand minister sing loisinba mathau tai haiba post ama thagatke page aduda punsi minai haina mingthonba Facebook account amadegi post thagalaklaba matung hariba mioi ahum achina admin oiba Manipur News Group ta chu thagalakhibane hiramasiga mari lenina makhoi police na phagatkibani haide makha tarapa pauda Kamal Babu gi JAC ki khongjang Christmas ki yenglaga matam khara yeithokre army chathok chasindi thingki gidaure haukiba November 15 da leimakhong da leiba army camp da thabak suba chakibadagi thiba khangdana leiriba Kamal Babu gi langla lanjin photo haina JAC against the missing of Kamal Babu nam leimakhong army camp taba kanto sabal da khongjang changsinduna lakpa do lakliba Christmas kumai gi yenglaga matam khara komthokle haina lakthokre adom oinama yero furup oiribas ingi komthoklabasu army gi dilambi adoma thingki kani haina JAC gi maikedegi phongdokre JAC gi campaign Raisam Ratal amade spokesperson Moirang Them Ibopi Sangna puna khoyek piduna thadarak pacherol amana hai haukiba November 15 gi ayu pung 8:10 rom tabada leimakhong army camp da masagi worksite ta mathau amagi damak changsinbadagi ngasi phawba mafang khangdana leirakliba Kaza District ki Gosapur dagi haujikna loitang khunak maning lekai de leramba Laisram Kamal Babu ki matangda JAC na ngasi phawba khongjang kaya ama lepalaitana changsindana lakhle loinana haujiki lairiba Christmas lining chapa yelomi ichil inawgi kumaigi yenglaga khongjang asi hayengdagi miyamgi oina komthoklagani loinana Manipur lengak ki maikaidagi su aikhoina mamangda thamkiba kibine miyamgi matangda ngasi Minister Haikam Dingona Kamal Babu mangkibaga mari lenyana yamna thuna kibine mifam phamlagani haibagi thajaba pirakpaga lenyana Kamal Babu mangkibagi matangda karigomba positive oiba result amasu lakpa yana leire haina JAC da khangalakpa leire khongjang asida saruk yaduna awaba khangminaraklaba lekai dagi lakpi khiba ima ebel singbusu tawbimal khangba ulakle makha tarakpa khongjang da chu saruk yaminasi haina appeal tarakle makha tarakpa pauda matam khara lepluraba matung Kuki singna terem popi maning singda Nongmei kapsilakhre mamang sahi lising aniga subna kunguhumdoi gi me ahumdagi hongna Kuki narco terrorist singna maitei singi mathakta landa aduna miyoi kaya hatuna yum kaya mai thabagi thaba matam khara lepluraba matung ngasi amu hana Kuki narco terrorist singna maitei singi mathakta landa bagi thabak chatharakhre pawasina hairibadi ngasi numidang pung 3:10 rom tabada Kuki narco terrorist sing aduna Kangpopi District amadi Imphal West District ka tainariba Terempopi maning amadi Phayengga tainaba mafamsingda Nongmei kaya kapsinduna landarakre Kuki narco terrorist aduna ngasi numidang pung 3:10 rom tabadagi hongna Kangpopi District ki manung chaliba Jaramphai amadi Sairangbunggi area dagi Terempopi amadi Phayeng maningsing tamna Nongmei rom 30 rom kapsinduna attack chatharakhibane maduda khulnga pasing amadi mafam maduda leiba Security Force ingi maikedagi su khut handuna Nongmei kapke hauju phawbagi oinadi thodok aduda aso apan yawbagi pauti leite